हजरत बिलाल रज़ियल्लाहु अन्हुना इस्लाम पुरक्पदा कयामुक यामना वाखिबा हाइबा अदु ngasi अखोय पुन्ना खंगमिनसी। हजरत बिलाल रज़ियल्लाहु अन्हु मिंगचत लैबा सहाबी अमनी महाग मस्जिद नबीगी मोजिन ओइरमे अहानबदा महाग काफिर अमगी मिनाय ओइरमे अमसुंग इस्लाम पुरक्पा मरमदगी मवोंग मवोंगी अवाबसिंग खांगलम्मे। मुसलमान सिंगी अचौब दुश्मन उमय्या बिन खल्फना नुमित चप युंगलिंगैगी सारब मतमदा लेंगोइद लोंगना हिपहल्लगा मागी मथबाकता चाउरब नुंपाकना ननसिंदुना लेंगबा फावबा ngamhankhide aduga hairame mawong asida siyu karigumba hingba pamlaga islam thadoko matam asida sumahagna hanna matik chaba mapu amatani hairame ahingda yolo kolowga punduna thamkhi amasung sajaina furamme mathangi numitta dakpham singna thallaba hazrat bilal bu asaba laimai thakta hundoktuna thamlaga amuk hena chaina piraga awaba si khangba ngamdaduna islam thadoknaba natraga yamna wana sikhinaba thaurang tawkhi amasung mahakwa dandi piriba mi sing adusu warakladuna sinnaraga dandi piramme karigumbada abu jahalna karigumbada umayya bin khalfna dandi piramme karigumbadna atopa mi singna chairakpi amasung mepum khudingmak hazrat bilal rज़ियल्लाहु अन्हु bu thuna sinabagi awaba pibada saruk yakhi। hazrat abu bakr siddiq rज़ियल्लाहु अन्हु na hazrat bilal rज़ियल्लाहु अन्हु gi mataw adu ubada khangba ngamdraduna mahakul leiraga mamal piduna maning makhatamna thadok pikhi arab ki murti latpa singna murti sing adu busu mapuni haina laurammi aduga islam na makhoi gi mayokta mapu amatani haina tambirami maram aduna hazrat bilal rज़ियल्लाहु अन्हु gi machinda mapu amakhaktani haina lolammi masi allah ga mari leinaba masung nungsibagi wafamni aikhoina uba fangi nungsiba mi singna masagi apamba amasung nungsiba adugi maming lauzeraga penari karisu kanadabada hanna maming launari adu oirabadi Allah bu nungsibagi maichakti kari amuk haigani thangai sengba maksu Allah bu nungsiba sidi din amasung dunya da kanaribani maram masi magnani hazrat bilal rज़ियल्लाहु अन्हु da mawong gi awaba pikhi yamna sathina lagna bikhi makka gi nupa macha singda mahakku sinnakhi lam helaba nupa macha sing aduna mahakku leirak khulak singda koipu purami adubu mahagna matam adudasu mapu amakhaktani haina hanna lolami madugi fal oina hazrat bilal huzur sallallahu alaihi wasallam gi darbar da mozin oikhi yum amasung langphai ani makta azan gi seba mahangonda sinnakhi huzur sallallahu alaihi wasallam na lay khidraba matungda madina sharif ta layraga ibngo rasulullah bu udaba adu khangba ngamlaktraduna madina sharif thadoktuna chatkhirammi matam kuina madina da halakhide matam sang na hokraba matungda nongma mahagna mangda huzur sallallahu alaihi wasallam bu uramme amasung huzur sallallahu alaihi wasallam na hanglamme bilal karigino nang aigi nakta suklak lakhidre mikap hek thokpaga mahak khongsal laktuna madina sharif ta thunglakhi hazrat hasan amasung husain animakna azan laubina ba haijakhi nungsiraba ngangani na haijaba adu yadaba ngamkhide azan laubu hauki amasung madina sharif ta ibngo rasulullah gi matamgi azan gi khonjel adu hek tabada o khongna kapna launa raklammi asumna numit kharni leiram laga mahak amuk madina thado khirammi allah taala na khoi bisu allah ne yabi khraba sahabi sing asigi mataw tamba ngambagi pangal pi nabi oishan